ꯍꯧꯖꯤꯛ ꯀꯩꯅꯣꯒꯤꯗ ꯂꯥꯛꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯕꯣꯡꯒꯣꯕꯟꯙꯨꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯒ ꯑꯁꯤꯁꯨ ꯁꯦꯝ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯈꯟꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯀꯩꯅꯣ ꯇꯧꯅ ꯏꯈꯤꯕ꯭ꯔꯥ ꯑꯁꯤꯗꯤ ꯅꯧꯅ ꯏꯕꯅꯤ ꯍꯥꯟꯅ ꯈꯜꯂꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯂꯥꯡꯕꯝ ꯅꯤꯂꯀꯥꯟꯇꯒꯤ ꯁꯩꯔꯦꯡ ꯑꯃ ꯂꯩ ꯕꯣꯡꯒꯣꯕꯟꯙꯨ ꯁꯦꯈ ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟꯅ ꯂꯩꯈꯤꯗꯕꯗ ꯍꯥꯏꯕ ꯃꯥꯏ ꯁꯩꯔꯦꯡꯁꯤ ꯑꯩ ꯃꯃꯥꯡ ꯊꯥꯕꯗ ꯐꯪꯅꯈꯤꯕꯗꯒꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯝꯗꯅꯤ ꯁꯤ early 90s ꯇꯅꯤ exactly ꯆꯍꯤꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯣ ꯑꯗꯨꯗ ꯑꯩꯅ ꯐꯪꯅꯈꯤꯕꯗꯒꯤ ꯑꯩꯅ ꯕꯦꯡꯒꯣꯂꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯦꯈ ꯃꯨꯖꯤꯕꯨꯔꯅ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯏꯟꯁꯇꯦꯟꯠ ꯀꯩꯅꯣꯃ ꯑꯣꯏꯅ ꯏꯃꯣꯁꯟꯗꯒꯤ ꯏꯈꯤꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯣ ꯑꯩꯅ ꯕꯪꯂꯥꯗ ꯍꯟꯗꯣꯛꯑꯒ ꯕꯦꯡꯒꯣꯂꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯀꯔꯤꯗ ꯑꯩꯅ ꯐꯣꯡꯍꯜꯂꯤ ꯁꯤꯂꯦꯠꯀꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐꯣꯡꯈ꯭ꯔꯦ ꯑꯗꯩ ꯙꯥꯀꯥꯗꯒꯤ ꯃꯣꯏꯅ ꯀꯣꯝꯄꯥꯏꯜ ꯇꯧꯕ ꯑꯩꯈꯣꯏ ꯑꯦꯟꯊꯣꯂꯣꯖꯤ ꯃꯌꯥꯝꯗꯁꯨ ꯂꯥꯏꯔꯤꯛꯇ ꯁꯩꯔꯦꯡꯗꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇ ꯂꯥꯛꯑꯝꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ 97ꯗꯅꯤ 1997ꯗ ꯃꯥ ꯂꯥꯛꯑꯝꯕꯅꯤ ꯃꯍꯥꯛ ꯎꯅ ꯑꯩꯈꯣꯏꯅ ꯙꯥꯀꯥꯗ ꯆꯠ ꯃꯇꯝꯗꯨꯗ ꯕꯪꯒ꯭ꯂꯥ ꯑꯦꯀꯥꯗꯃꯤꯗꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ ꯑꯗꯨꯒ ꯕꯤꯁ꯭ꯋ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯒꯤ ꯃꯤꯡ ꯍꯥꯏꯕꯗ ꯑꯃꯅꯤ ꯈꯪꯕ ꯌꯥꯎꯔꯛꯏ ꯑꯩ ꯃꯍꯥꯛꯀꯤ ꯀꯣꯕꯤꯇꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯥꯈ꯭ꯔꯦꯅ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯍꯟꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯍꯟꯗꯣꯛꯄꯗꯤ ꯂꯩꯕ ꯑꯗꯨ ꯆꯥꯅꯅ ꯕꯣꯡꯒꯣꯕꯟꯙꯨꯒꯤ ꯀꯩꯅꯣꯁꯤ ꯃꯃꯤꯁꯤ ꯀꯌꯥꯝ ꯇꯥꯒꯦ ꯑꯩꯈꯣꯏ ꯇꯣꯇꯦꯜ ꯂꯤꯇꯔꯦꯆꯔꯗ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯈꯜꯂꯨꯗꯦ ꯍꯟꯗꯛꯁꯤ ꯑꯩꯅ ꯃꯇꯝ ꯐꯪꯕꯗꯨꯗ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯂꯥꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯁꯤ 2021ꯁꯤ ꯑꯩꯈꯣꯏ ꯕꯣꯡꯒꯣꯕꯟꯙꯨ ꯑꯃꯁꯨꯡ ꯃꯨꯛꯇꯤꯌꯨꯙꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯃꯅ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤ ꯑꯃꯒꯤꯅ ꯆꯍꯤ 100 ꯐꯥꯕ ꯄꯨꯡ ꯐꯥꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯁꯤꯒ ꯇꯧꯒꯥꯏꯅ ꯑꯗꯨ ꯀꯝꯄꯥꯏꯜ ꯇꯧꯕ ꯍꯧꯕꯅꯤ ꯑꯁꯤ ꯀꯝꯄꯥꯏꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯃꯅꯤꯄꯨꯔꯒꯤ ꯁꯩꯔꯦꯡ ꯀꯔꯤꯒ ꯈꯣꯝꯖꯤꯟꯕꯗ ꯑꯩꯅ ꯑꯣꯖꯥ ꯆꯥꯟꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯑꯒꯔꯇꯂꯥꯔꯣꯝꯒꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯜ ꯕꯤꯔꯃꯪꯒꯣꯜꯗꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯁꯤꯜꯆꯔꯔꯣꯝꯗꯒꯤꯅ ꯑꯩꯅ ꯑꯣꯖꯥ ꯃꯪꯂꯦꯝꯕꯒ ꯑꯣꯖꯥ ꯍꯥꯎꯔꯣꯡꯕꯝ ꯔꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯅ ꯃꯣꯏꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯏꯈꯤꯕꯅꯤ ꯑꯁꯤꯗ ꯁꯩꯔꯦꯡꯗꯇ ꯅꯠꯇꯦ ꯁꯩꯔꯦꯡꯒꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯃꯆꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯏꯕ ꯌꯥꯎꯔꯝꯃꯤ ꯅꯣꯚꯦꯜ ꯏꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯗꯩꯗꯤ ꯋꯥꯔꯦꯡꯗꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯣꯏꯕ ꯂꯥꯛꯄ ꯅꯣꯏ ꯂꯝ ꯀꯣꯏ ꯋꯥꯔꯤꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯗꯨ ꯁꯦꯝꯒꯠꯄꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯚꯔꯆꯨꯋꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯤꯌꯥꯗ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯣꯠ ꯇꯧꯕꯗꯤ ꯀꯌꯥ ꯉꯝꯗꯦ ꯑꯗꯨꯅ ꯀꯀꯥꯅ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯁꯝꯂꯞꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡꯗ ꯁꯩꯔꯦꯡꯗ ꯀꯩꯅꯣꯗ ꯏꯕꯁꯦ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯅꯠꯇ꯭ꯔꯒꯅ ꯆꯦꯞꯇꯔ ꯀꯌꯥ ꯀꯃꯥꯏ ꯅꯠꯇꯕꯗꯨꯒꯤ ꯍꯥꯏꯐꯦꯠ ꯈꯔ ꯅꯤꯡꯁꯤꯡꯕ ꯈꯔ ꯈꯛꯇꯣ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯦꯂꯥꯡꯕꯝ ꯅꯤꯂꯀꯥꯟꯇꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯄꯥꯖꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯅ ꯏꯕ ꯕꯣꯡꯒꯣꯕꯟꯙꯨꯒꯤ ꯂꯩꯕꯥꯛꯇ ꯃꯅꯤꯄꯨꯔꯤ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅꯃꯛ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯏꯔꯒꯁꯨ ꯕꯣꯡꯒꯣꯕꯟꯙꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯄꯟꯕꯤꯕ ꯑꯗꯩꯗꯤ ꯙꯥꯀꯥꯗ ꯀꯣꯏꯔꯛꯄꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯕꯣꯡꯒꯣꯕꯟꯙꯨꯒꯤ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗꯨꯒ ꯆꯪꯕ ꯑꯗꯩꯗꯤ ꯋꯥꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯪꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯀꯥꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯈꯖꯤꯛꯇꯪ ꯁꯩꯔꯦꯡꯒ ꯋꯥꯔꯦꯡꯒ ꯊꯦꯡꯅꯕ 이 라릭도 저희들 우리세 삽자 khara khai amana bongobandhu amasung mukti juddho bade ningtam lana si mami kyam ta kobita da kari mami ta du ke chapter ma leire amana wari macha novel ga jipunjal leina kotha sahitya aina adu gaidi wareng ga kari lei bai kobita da ina phangise elangom nilakanta ki saireng ahum le ne ai tarik ta thangalisi ꯁꯩꯔꯦꯡ ꯑꯃꯅ 1971ꯗ 25 ꯃꯥꯔꯆꯀꯤ ꯇꯥꯡ 15ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯦ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯃꯤꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯦ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯁꯤꯅ ꯋꯤꯊꯤꯟ ꯑ ꯐꯣꯔꯠꯅꯥꯏꯠ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯃꯥꯅ ꯏꯈꯤꯕ ꯁꯩꯔꯦꯡꯁꯦ ꯋꯥꯍꯪ ꯍꯥꯏꯅ ꯄ꯭ꯔශ්ꯅ ꯍꯥꯏꯅ ꯋꯥꯍꯪ ꯍꯥꯏꯅ ꯏꯕꯅꯦ ꯑꯩꯅ ꯄ꯭ꯔශ්ꯅ ꯍꯥꯏꯅ ꯑꯗꯨ ꯍꯟꯗꯣꯛꯅ ꯑꯗꯨꯁꯨ ꯄꯦꯄꯔꯗ ꯀꯩꯗ ꯐꯣꯡꯈ꯭ꯔꯕꯅꯦ ꯍꯥꯟꯅ ꯑꯗꯨꯒꯤ ꯁꯩꯔꯦꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯋꯥ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗ ꯏꯈꯤꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ 75ꯇ ꯕꯣꯡꯒꯣꯕꯟꯙꯨ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ ꯕꯣꯡꯒꯣꯕꯟꯙꯨ ꯂꯩꯈꯤꯗꯕꯒꯤ 15 ꯑꯥꯒꯁꯇ ꯂꯩꯈꯤꯗꯕꯅꯤ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯅ 27 ꯑꯥꯒꯁꯇ ꯏꯕꯅꯤ ꯁꯩꯔꯦꯡꯁꯦ ꯁꯦꯈ ꯃꯨꯖꯤꯕꯨꯔꯅ ꯂꯩꯈꯤꯗꯕꯗ ꯍꯥꯏꯅ ꯑꯗꯨꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯁꯤ 97ꯗ ꯑꯦꯄ꯭ꯔꯤꯜꯗꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯝꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯝꯕꯒꯤ ꯍꯟꯈꯤꯕꯒ
थाखामी मनुंगदनि सरेंग अमगे शेख मुजिबुरबु नौनो थेंनबगी निंगसिंगबदा हाबे कइनो टाइटल दो काउरे अदु आइना सरेंग अहुम जिनि ओजा नीलकांतगी से अहुम बगैना आइगे लारिक टू द कोट तौरे ट्रांसलेट तौना अदु शरद चांथियांगी सरेंग मले sorry बांग्लादेश ani yam sanglaba shereng ni bangladesh be shereng sita bangladesh ningtam lani sanglaba wari ulai jawri bangabondhu gi contribution gi wakari ga ulai jawri adu so ina matek oina tawna yu kur tawna ji thangarli adu gi wa contribution gi wakari ga ulai jawri adu so ina matek oina tawna yu kur tawna ji thangarli adu gi war shereng dana assam lum da ki na khoi ojani la khairuddin chowdhury oja khairuddin chowdhury na 81 da Bangladesh lakpirami adugai handraga man Bangladesh ki matangda shaireng khara ibi ki dugai shaireng galau khalagaina happy adugai Tripura agi mai ki dena taina ming dani chandra hauji ka mikusida Nichen Trebing Shimane, Iba, Winning Tamla, Patang, the Ivan, Kwai, Karoni, Kabini, Agotala, Sakari, Tabuk lady, Magna Iva Shedding Masu, other way court on happy. I don't know. Not okay, hunching. Okay. I'm a hundred at Nahane, Quick and Ogi, Oja, Chandra, Aganogi, Chandra, Tinaki. Petila Chandakumar, Mahakimachan Pani. Okay. Apa kau nak cuma haftan ni? Kau nak hai beri the ingon lari tu betul le, ingon lari tu. Tu jangan kan, macam nobi lari tu cuma jangan hai. Saya yang tu, Meitei ronda Bengali dah, kita orang translate tahu nado. Meitei ronda ini memang ini berde, Bangladesh translate tahu. Wei second syarat tu kan. Bangladesh ki jawre Bangladesh na jawre Bangladesh ke gi sharing jawri koi kanogi Sanaton hamong gi sharing jawri Sheram Niranjan gi sharing mo jawri ayak munju gi sharing mo jawri bongo bondhu ga mari le na iba sharing sen adu wari bacha goddo sahitya in hare wari bacha amasung novel unjal laga asida na in fangisina Manipur dagi akoi kanona iba wari macam larik ma yok jabi Bangladesh na apa Sudhir Naurobam na iwani adu ki matang dua jawre adu Assam lum tu kina Assam ki Shogajam Projection iba kathok pa iba upannasma maidu kanogi matak da Bangladesh ki ningtam lan mari le na upannas na upannas ti matang jawre adu Tripura Romdagi di wari macha novel jawre Bangladesh talagana ki subut nei wari macha ma di panita fongi bahan be issue da adu jawre aigi wari macha nongo biana du jawre adu upannas na aigi upannas ma lamang na wai du tang jawre asim na kan tawre adu gi kano da koi goddo rachana prabandho kana da prabandho sigana Bangabondhu ke leibakta tu kai khange do akoi kanogi ojai bu hanbigi larik tu aduga siam sang na phajana I adi matang du yawre adumain to na Bangladesh la am pun mojani la kan ta su hangrama tu Bangladesh ki lamkoi wari oina larik bu tokan puthok tra su wari ngam I si adi matang du si yawre oja ke sui ireng ba chongtham Jamini Devi mo ne ibalo ne yawre pan thui ba ina kanogi ne jiri masih jadi lari tu phone mana phone lari mesti awri adu isu wareng di Bangladesh koi bela pergi wareng adu ni matang tu si awri asumna kanogi kano ata by si Manipur gini sina adu Tripura ada gini koi gi Bir Mongol gi wari macam na kemai si kano hype tai memoir ningsing wari ko majani 71 ki lan gi matam du da ma student ho na lay di mo school bagi mo school class 7 dare 8 dare tamya matam du da lan haure mina border is open no re adu ki khudong chawal aur ko mo chhatra macha maya mi chani rom punna to mo michil daw na Bangladesh manung tan changsalu bagi wari malai adu ki wari du mana phajana jam phajana ire adu ki kano do Tripura chi aba mo ki kano do da
government publication da phone gi bani adu tripura che ge dugi kano to jawre asumna oi different kano mayam ji khomjal le arga dugi reference mayam dugi mate dugi content mayam du mate hap ina hap na mai to share balari ne थागचरेगा कनोदी आसिगी लारिक्सना आइना खनबदा बांग्लादेश की साहित्य की इतिहास अमसुंग कनोगी अखोगी मोनोन द हाइतरा अखोगी वाखन पुखन द बेंगोली सिंग सिगी वाखन पुखन द कागी हारिबा होजि हारिबा लारिक्सना करिगुम अपाबा पाबु पारगदी पाद्रगदी खंगदे अपाबा सिंग द अतोप मियेंग अमा कोई मणिपुरी तसेंग हारगदी मणिपुरी सिंग अतोप मियेंग अमा द नत्रगन हाना लेरमियो मियेंग हाना देगिजु खरा फजना अते कनोदगी फुरुप मचा नत्रगन अते लिंग्विस्टिक माइनॉरिटी अते माइनॉरिटी तोहाना खरा येंगबा मसु लई कोई जगो इसै नत्रगन कोई साहित्य की मतंग अदुगा लोइनना कोई साहित्य द असिगी के ममी सि ताबस कोई बंगबंधु अमसुंग नितमलान ममी सि ताबसि उबो फंगगदी अतेसु हेना कई हाइतारे इकाय खुमनबा नत्रगन ममन पिगद्रा हाइबगी थाजिबदु तमजरी अदुगा लोइनना कादा इन निंखिंग जनिंगबा अमना असिगी लारिक्सी होय जन मुजिब की शतवर्षो अखोय चही चामा सु मपोक वनगा लोइनना केन तबो ओइरगसु असिगुम्बा लारिक्सी नत्रगन असिगुम्बा कैन लिटरेचर रिव्यू हाइतारे बांग्लादेशता यामना उदिबगी उदबा हाइतारे ममांगदसु कागाना असिगी सिना अहांबा ओइरंगदाना खल्ली असुमना बांग्ला साहित्योदा नतबा अते चाकमा साहित्यो लैरि याम चावना खरा केनो चंखोन हाइदा यामना केनो तोबना नोपनते कैनो दि त्रिपुरा दि मखोय ओ तोंगान प केनो अप लैरि दुनि बांग्लादेश सुम फजन लै अदगैदि मोय मांदी गारोगी सुलि मखोय अते केनो दि थुदोको उदे कागाइसिना असिना अहांबा ओइगद्रा बांग्लादेश की कॉन्टेक्स्ट सुमाइना केनोदा बंगबंधुगी केनोदा मतंगदा कोई साहित्य ममी ताबे बांग्लादेश मैम लेरे असि मतादा मोय पीएचडी तौबा लारे ओइना फोंबा नैनाबा वारेमन इबदि मैम थेंनि अदु अतोप लोनगी साहित्य दा सुमाइना केनो तौबे कागागी करिगुम्बा खंगबा लेरे दा तोप लोनदा लैखिबा लेरे नट असिना अहांबा नि हाना लौगदा ai so khangba laite masi ahan bo ogedra khalle so dhaka dagi gi larik to manuscript on ringa da ji publisher ringa da publisher da mo kara tina bachat pa kam bujin roton siddiqi ana dr roton siddiqi ana bale da dr writer mana adu thengaru bodagi amonda telephone to da ege khangna bani na on telephone to na yam thaga lei ma masi tongan ba meeting dagi tongan ba mawong gi larik amani asi yam kana ba larik oigani yam phai ya yam thaga da tawre adumain tawna atei su amani au ba kanguna hai bi jawri masi something different ya tongali ya asu masi atei atu literature gi bangladesh ta leiba atei furu bacha gi literature da bangobandhu natra bangladesh ning tam lani mami ka am ta hai kamain ta ha bagi mawong I bagi larik sei leiramani ha bi thajade ai di udri no akoina su thengrakte ai sum kaino oina ina dawdi saito nina ba natraga su sum isana saita pamjaba natraga topa lon macha singi matang da sum activism oina tiga topa tiga su sum ningtamlan gi matang da adugagi hojiki mukti juddho asmaina kena to chang adu asigi matang iba lairi natraga literature review oina kena to budi thengna de but akoina aside hi na hojiki garden haning mayam da khangbi da basi mayam da kana ire larik oina form aduga majority haitare ya mana khangba si khara hojiki sum wat laina khangba si akoina sandok ko wat pa da gira natraga na makoina thijen ba wat pa da gira na khanbi ba ani maksuni sandok ko suwale akoina moi thijen ba suwale du responsibilities da khoi gi oire akoina ngasai gi group bacha oi ba akoina khitang sotha ba kan tau bo oi bani na akoina isa gi interest gi isa na si kara he na hona bam tai ya akoina sandok ko tai akoina mingon de khangan ba tai ya honna ba tai asi matang si da akoi amaga gi tengbang su ba thon se ina hading se egi la ri to ina mi ko ding puna piruwa di suma tampuna mo tanga makto matam lai pining da matang su lai ta dugumba matang da sa to pa ko gi amana e asi la ri su da pa view yang view na copy mo pisan ba lanchin ba adugumba su kara mathau ni masi kara sandok ko mathau tai sando di nang na hai ki da chum bani akoi manipuri literature gi matang da mo gi wakhan do kar tang o su mai mana mi yang da tong ala kanai khalle ko manipuri literature se hai pe cha khotle hai pe li da bani se khoi jam toy na hai chumna chinna hai be do na bani baki nomuna kano do utpad do khoi gi adugi kano do actual kano do utpad do adui mathau ni ase aina ji khoi gi contemporary kano sigi
mami do kujiga tari sumai tong tari sisi sere inare wari macha inare wareng inare karo da novel inare ga ina adu thong utpanga magadi moi wakhan da sitongan wakhan mala kani manipuri abli literature ji asi haibet chapot laba haibet kan malai ba literature ne aido maduna koi gi image total community oina ko manipuri community gi image to ko wakhalan do rina si darkar ne ꯑꯗꯨꯃꯛꯅꯤ ꯀꯀꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯗꯣꯟ ꯂꯩꯔꯦ ꯙꯀꯥꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯒꯤ ꯃꯅꯨꯡꯗꯁꯨ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯄꯥꯝꯕ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕ ꯁꯥꯍꯤꯇ꯭ꯌ ꯃꯁꯥꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯪꯕꯥꯗꯤꯛ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯁꯪꯕꯥꯗꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯊꯣꯃꯥꯂꯣꯗ ꯏꯠꯇꯦꯐꯥꯛꯇ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯦ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯑꯍꯨꯝꯇꯪ ꯑꯣꯏꯔꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯍꯥꯟꯅꯗꯧꯅ ꯀꯀꯥ ꯃꯇꯝꯗ ꯂꯩꯔꯝꯗꯕꯗꯧꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯁꯤꯂꯦꯠꯇꯕꯨ ꯑꯣꯏꯔꯣ ꯙꯀꯥꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯚꯥꯅꯨꯋꯥꯁꯇꯕꯨ ꯑꯣꯏꯔꯣ ꯁꯨꯝ ꯑꯃꯅꯤ ꯁꯨꯝ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯃꯃꯤ ꯇꯥꯔꯦ ꯄ꯭ꯂꯁ ꯊꯦꯡꯁꯨ ꯊꯦꯡꯅꯔꯦ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅꯁꯨ ꯇꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯒꯤ ꯃꯈꯥꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯕꯨꯛ ꯔꯤꯚ꯭ꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯕꯣꯟꯗꯣ ꯏꯍꯟꯕ ꯑꯗꯨꯗꯒꯤꯗꯤ ꯇꯤꯚꯤꯗ ꯇꯣꯛ ꯁꯣ ꯇꯧꯕꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯄꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯁꯤ ꯑꯁꯤꯗ ꯆꯪꯁꯤꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯅꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯖꯥꯇꯤꯒꯤ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯍꯪꯒꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯤꯊꯨꯀꯤꯔꯨꯝ ꯇꯧꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯤꯊꯨꯀꯤꯔꯨꯝ ꯇꯧꯏ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯤ ꯍꯩꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕꯁꯦ ꯑꯩꯒꯤ ꯂꯟꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯟꯅ ꯃꯥꯅꯦ ꯋꯥꯔꯤꯚꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩꯁꯨ ꯏꯔꯛꯁꯅꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗꯩꯁꯨ ꯏꯔꯛꯁꯅꯨ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯩꯁꯨ ꯏꯔꯛꯁꯅꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯈꯔ ꯄꯨꯈꯠ ꯈꯣꯠꯀꯠꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯀꯩꯅꯣ ꯇꯧꯕꯗꯨ ꯐꯪꯉꯣꯏ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯦꯕ ꯑꯁꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯖꯝꯗ ꯀꯩꯅꯣꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯗꯕꯨ ꯂꯩꯅꯗꯕ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯃꯇꯥꯡꯗ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯀꯌా ꯄꯨꯈꯠꯂꯛꯄꯁꯤ ꯎꯗꯕ ꯑꯇꯩ ꯑꯇꯩ ꯃꯇꯥꯡꯗ ꯏꯔꯒꯁꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯤꯊꯨꯀꯤꯔꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯁꯣꯡꯀꯨꯠꯄꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯔꯤ ꯑꯁꯤ ꯀꯤꯊꯨꯀꯤꯔꯨꯝ ꯇꯧꯕꯁꯨ ꯑꯃꯅꯤ ꯑꯗꯨꯒꯤ ꯀꯣꯟꯁꯁꯅꯦꯁꯁꯨ ꯈꯔ ꯋꯥꯠꯅꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗꯣ ꯑꯁꯤ ꯇꯧꯔꯒ ꯁꯤ ꯀꯥꯟꯅꯒꯅꯤ ꯁꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟ ꯄꯨꯈꯟꯁꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯄꯣꯛꯅꯗ꯭ꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯑꯁꯤꯁꯨ ꯃꯔꯝꯅꯤ ꯀꯤꯊꯨꯀꯤꯔꯨꯝ ꯇꯧꯕꯗꯨꯁꯨ ꯃꯔꯝꯅꯤ ꯀꯤꯊꯨꯀꯤꯔꯨꯝꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯣꯟꯁꯁꯅꯦꯁꯁꯤ ꯈꯔ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯟꯅ ꯈꯪꯕ ꯇꯥꯕꯅꯤ ꯁꯤ ꯗꯔꯀꯥꯔꯅꯤ ꯁꯤ ꯇꯧꯕ ꯃꯊꯧꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯈꯪꯉꯒ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯒꯤꯅꯦ ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯕꯒꯤ ꯆꯣꯡꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟ ꯄꯨꯈꯟ ꯄꯣꯟꯕꯁꯦ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯒꯤꯗꯤ ꯈꯔꯗꯤ ꯆꯦꯟꯖ ꯂꯥꯛꯑꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯟꯗꯛ ꯆꯠꯈꯤꯕ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗꯒꯤꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯍꯥꯔꯣꯜ ꯃꯅꯨꯡꯗ ꯈꯤꯇꯪ ꯀꯣꯟꯁꯁꯅꯦꯁ ꯂꯥꯛꯑꯦ ꯃꯃꯤꯠ ꯄꯥꯡꯉꯦ ꯈꯔ ꯍꯦꯟꯖꯤꯟꯅ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯈꯪꯉꯝꯃꯤ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯔꯝꯗꯕ ꯑꯦꯛꯁꯄꯣꯖ ꯇꯧꯔꯝꯗꯕ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕꯁꯤ ꯌꯥꯎꯅꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅꯤ ꯀꯩꯅꯣꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯄꯗ ꯏꯀꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯈꯔ ꯍꯩꯅꯗꯕꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯇꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛ ꯃꯤꯡ ꯍꯥꯏꯕꯁꯤꯗ ꯅꯩꯅꯕ ꯑꯣꯏꯅ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯆꯔꯒꯦ ꯇꯣ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯃꯔꯤꯁꯨꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦ ꯀꯥꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯏꯔꯤꯕ ꯃꯤꯇꯩꯂꯣꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩ ꯂꯥꯏꯔꯤꯛꯇꯨꯃꯛꯇꯤ ꯎꯗ꯭ꯔꯤ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯑꯃꯗ ꯈꯔ ꯅꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯁ꯭ꯇꯦꯇꯁ ꯄꯤꯔꯛꯄ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯣꯃꯦꯟ ꯄꯤꯔꯛꯄ ꯑꯗꯨꯒ ꯊꯦꯡꯅꯕꯗꯨ ꯅꯠꯇꯅ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯍꯥꯏꯔꯤꯕ ꯃꯤꯡ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯁꯤ ꯇꯁꯦꯡꯅ ꯂꯤꯁ ꯈꯛꯇꯪ ꯑꯣꯏꯅ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯃꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯋꯥꯔꯦꯡꯅꯆꯤꯡꯕ ꯀꯔꯤ ꯀꯩꯅꯣ ꯌꯥꯎꯋꯦ ꯀꯀꯥꯅ ꯀꯣꯟꯇꯦꯟꯁꯦ ꯑꯃꯨꯛꯇꯪ ꯈꯔ ꯁꯝꯂꯞꯅ ꯂꯤꯕꯤꯔꯒꯗꯤ introduction mong daina amadi introduction ama leire wahudok aina adu natabi de tongana article la moina hape ya ming thon bagi matang se ming thon ba se kari gi maiti lon thon dori no khoi kari gi thonaram da bano haji kari gi thonarai no thona ba ji kaya ma thauno adu puna mak to du ate te reference kaya dang jauna haipet chaw bo pristha page bari manga sang no ma jawri introduction of wari majauri adu makada te du di jum ko ge dictionary mo da word to ga iraga word to gi artha sing do wahan thok bayam do adu mo adu ko yauri ni adu mai ta na ko alphabetically dum serially gan do bane mang da de phajana to article ma di yauri mamang de sei ming gi article me ikibala ya ba gi waring lari ko do phong me do
तो पले रहा वारेंग लारिक पदा मिंग सी मतांग मिंग थोन भी मतांग कनोगे शेक्सपियर की वारी मले व्हाट्स इन नेम एंड मिंग करे नो मिंग जहां थोन माय बाकी मनम ड्रिल कर तो अदु सुये मथौ तारे मिंग सिन साकी कोई अदु पुन मुक्त दिली है भाभी तो मिंगी मतंग थी कोई सुमाइना इबसी का कनोगे मिते लोन दा अते अते लेरम बसु यारे अदुगा रिसर्च तो भाई कनो खरा बुदि फंगनै अदुगा सुमाइ इबा मिते लोन गी ओइना दिसिन अहाम ओइगा सुमाइ इबा मिते लोन गी ओइना अहाम ओइगा सिना मने मणिपुर में सु कमेंट बिरको दा हारि यावरी हारा को यावरी सुमाइन तोना बेंगोली ददी यामदे अदो मणिपुरी ददी मणिपुर द सु फोबोची थांगद्रि आइना हाइबा कमेंट तरो को यावरी अखोई मिते लोन ना मिंग थोन बगी तोंग तोंग आरा मिंग जिलारि को दैबे सिना हान बो कदा मार तो असिदैसिदा कनोगे अखोगी ꯑꯩꯅ ꯁꯨꯝ ꯏꯟꯇꯔꯅꯦꯠꯇ ꯁꯨꯝ ꯐꯪꯕꯅꯤ ꯑꯩꯈꯣꯏ ꯃꯤꯡꯒꯤ ꯃꯇꯨꯡ ꯃꯔꯝꯗ ꯔꯤꯁꯥꯔꯁ ꯇꯧꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯩꯇꯩ ꯅꯦꯃꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯑꯕꯣꯏꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯃꯥꯅ ꯔꯤꯁꯥꯔꯁ ꯇꯧꯅ ꯄꯨꯊꯣꯔꯛꯄ ꯀꯩꯅꯣ ꯃꯥꯅ ꯔꯤꯁꯥꯔꯁ ꯇꯧꯅ ꯒꯣꯕꯔꯁꯅꯝ ꯂꯧꯈ꯭ꯔꯕꯟꯗꯣ ꯍꯥꯏꯇꯥꯔꯦ ꯒꯣꯕꯔꯁꯅꯝ ꯑꯥꯏ ꯄꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯒꯣꯕꯔꯁꯅꯝ ꯑꯥꯏ ꯄꯤ ꯀꯩꯅꯣ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯤ ꯃꯇꯥꯡꯁꯤ ꯈꯔꯕꯨꯗꯤ ꯅꯩꯅꯩ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯀꯀꯥꯅꯁꯨ ꯍꯥꯏꯕꯅꯤ ꯃꯩꯇꯩ ꯃꯌꯦꯛ ꯁꯣꯔꯤ ꯃꯩꯇꯩ पद के मोज अनौबा यावल ने लाइसे अखो इमालोन थोन बगी कानाबा अदुगसु ए रेफरेंस करिगा सुपर जावनो गन तौरे दे अतोप मै लारिसि दगन तौबना एना मैथै मै हापि से पामेलारो पामेलाइमा वार्डसिगी अर्थदु वाहन तौत हंदोए पामेलासि उ हाइबने उपाल हाइबने ना अदुई पामेलदु मैथै मयक नमु इना वदुसु याहले कनागुमने पामेलदु मिंग थोनिंग बा यावरो थोनगा मैथै मयक न करमाने इगनी दिसुमा खंगदबा याय अदुना इदुगा अदुगी सुगना यावरे पामेलजे अखोई कमाइना बनान तौना कमाइना इगना अदु मैथै मयक नसु इना हापि असिबसुगी एडिशन कनो बने तो हुजिकी हारिबा इन हुजि पंजाखिबा कैनो सिगे सिगा माय रिसर्च की मतुंग इन 19 का हेत मेडिएवल पीरियड कोई मध्यजुग आइना हाइरे मध्यजुग की मतांग दगी नत्रगन मध्यजुग की लोरमदागी मतांग दगी कैनो कोई बेंगोली की इन्फ्लुएंस लापदगी कोई निंगथौगी ममिंग ओंथोकपगा लोइनना कोई मयाम मिचम प्रजा सिंह हाइगद्रा मिचम सिंह की ममिंग दसु ओंथोकपगी कैनो सिन लाई हाइना लेई कगाना थिगतपदसु असुमाइना सुम फंगबिब्रा नत्रगन अतोप्पा अनौबा वाखलो नत्रगन अनौबा कैनो तौबदी यावब्रा अखोई बांग्लादेशतबुदी याम नौरे अखोई मितै लोना थोनबगी कैनोसे मणिपुरदनौदे खरा हाले अदुरगसु असिगी मरुओइबा मरमसे अखोई रिवाइवल हाइगद्रा नत्रगन लोन नाट नुंसिरक्पा अदुगा लोइना लोइना अखोई डिकोलोनाइजेशन नत्रगन अखोई उत्तर औपनिवेशिक की इन्फ्लुएंस तगी ओइबने हाइना लौगद्रा नत्रगन अखोई कैनोसी अखोई कई हातारे कई लोन मयक किदा अखोई त ओइबा कैनोसी पुखलनब होटनब सक्ताकपो नब होटनरक्पगी अनौबा कैनो मने हाइना लौगद्रा अदुनी मरुवेना दे इना थोइदे अदुनी कनोगे निंथौ किना लौबदगी लौबा नते कोई बेंगोली इन्फ्लुएंस लापदगी लौहिबनी धर्म सुमरम ओइबनी बेंगोली चंगी बसे अजी नौना लाइबे यावल सिमरुवेना कोई रियल सेल्फ रियलाइजेशन लापदगी नि अखोई ईशान खंगे अखोई मैथैनी मणिपुरी ने तोंगान बाइगी आइडेंटिटी ले तोंगान बाइगी लोन ले कल्चर ले पुनम ले यास अदैबु सक्ता कु मतम सिदा अहान बसे मिंगना ताकदोरिना मिंगदु हेक्ता बद मी मना खंगदोरिना सिकरम कम्युनिटी किना अजी चाइनीज लोन थोन मी मिंग ताबद को खंगे मासे चाइना ने चाइना मेन ने अदुम खंगे याब अदुम तो नैगी मैथै लोन ने इमा लोन न थोलगदी खंगनी सिने याब सिगी वाखन पुखन लापदगी आइगी आइडेंटिटी ताकवे नत्रगदी आइगी मिंगसे बांग्ला मयक नसु बांग्ला वाहेर सुम थोलदी बेंगोली कनोमगा इगा खेनबद करिमत लेकिया बेंगोली हिंदू मगा इगा दुम चपाना जखिया अदुगी वखंदगी अखोई मरुओइना अखोई मैथै लोन थोनबगी चटनबी जहरपनी असी यामना चटनरे हजिक्ति हजिक चटनबदसी यामना लूना याम लिटरली ब्यूटी जाउन थोनबा याउनरे मसीने इन नुवाइजरिसे तो अदि मतंग द याम तोना मांगदिसु इग्रे अखोई मैथै लोन इमा लोन मिंग थोन सियाबसी अगी दीपानिता द करि दसु मैरा दसु याम तोनी इबा याउख्रबनी अदो अद असे लारी कोइने पुथोकपि वातनसी कगागे सिगा एना खजितंग नोटनिंग बहायदा खरा एडिंग एड तौजनिंग बमगा लई अखोइगी होजिकी
ꯃꯤꯡꯒꯤ ꯀꯩꯅꯣꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣꯁꯤꯒ ꯖꯥꯇꯤꯌꯣꯇꯥꯕꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯦꯡꯃꯥꯟꯅꯅ ꯆꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯤ ꯈꯔ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯦꯃꯤꯡ ꯃꯃꯤꯡ ꯏꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯑꯣꯏꯕ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯏꯁꯥꯅ ꯊꯣꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯑꯩꯅ ꯊꯣꯟꯗꯣꯏꯅꯤ ꯁꯣ ꯃꯤꯡ ꯊꯣꯟꯕꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯩꯅ ꯇꯧꯕ ꯉꯝꯍꯧꯗꯕ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯐꯪꯕ ꯉꯝꯍꯧꯗꯕꯗꯨꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯔꯨꯞ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯪꯂꯥꯗ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯗꯤꯖꯥꯌꯔ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯑꯗꯨꯅꯦ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯑꯩꯈꯣꯏ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯡꯗꯨꯗꯤ ꯂꯧꯊꯣꯛꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯡꯗ ꯌꯣꯟꯊꯣꯛꯑꯦ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯊꯣꯟꯅꯁꯤ ꯍꯥꯏꯅ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯇ ꯂꯥꯛꯎ ꯁꯤꯅꯦꯕ ꯑꯩꯒꯤ ꯁꯤꯁꯤꯒ ꯋꯥꯔꯦꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯤꯡ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯅ ꯊꯥꯡꯒꯠꯈꯤꯕ ꯋꯥꯔꯦꯡꯁꯦ ꯋꯥꯃꯥꯡ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯗ ꯃꯇꯥꯡ ꯃꯇꯩ ꯁꯨꯃꯥꯏꯅ ꯏꯔꯦꯕ ꯑꯗꯨꯅꯗꯤ ꯂꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯉꯁꯥꯏ ꯂꯣꯟꯒꯤ ꯋꯥꯗꯨ ꯄꯟꯈ꯭ꯔꯦ ꯆꯤꯅꯥ ꯂꯣꯟꯅ ꯊꯣꯟꯕ ꯃꯤꯡ ꯇꯥꯔꯒ ꯆꯤꯅꯥꯅꯦ ꯈꯪꯒꯅꯤ ꯖꯄꯥꯅꯤ ꯂꯣꯟꯅ ꯊꯣꯟꯕꯒ ꯖꯄꯥꯅꯤ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯅꯗꯤ ꯂꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯂꯣꯟꯅ ꯖꯥꯇꯤ ꯑꯃꯒꯤ ꯁꯛ ꯇꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯝꯅꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯥꯂꯣꯟꯗ ꯃꯤꯡ ꯊꯣꯟꯅꯕ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯡꯗꯨꯅ ꯃꯤꯑꯣꯏꯗꯨꯕꯨ ꯁꯛ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯖꯥꯇꯤꯕꯨꯁꯨ ꯁꯛ ꯇꯥꯛꯀꯅꯤ ꯃꯁꯤ ꯈꯔ ꯑꯄꯤꯛꯄ ꯖꯥꯇꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯊꯧꯅꯤ ꯃꯁꯤꯅꯤ ꯃꯦꯟ ꯊꯤꯝꯗꯤ ꯑꯁꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯁꯛ ꯇꯥꯛꯄꯁꯦ ꯑꯩꯒꯤ ꯂꯣꯟꯗꯨꯅ ꯁꯛ ꯇꯥꯛꯏ ꯑꯗꯨꯅ ꯂꯣꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗꯨ ꯊꯣꯜꯂꯗꯤ ꯑꯩꯕꯨ ꯁꯛ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯖꯥꯇꯤꯗꯨꯕꯨꯁꯨ ꯁꯛ ꯇꯥꯛꯑꯦ ꯁꯤꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯁꯤꯁꯤꯗ ꯀꯩꯅꯣꯗ ꯃꯤꯡ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛꯁꯨ ꯁꯥꯒꯩ ꯌꯨꯝꯅꯥꯛꯁꯨ ꯍꯥꯞꯄ ꯃꯊꯧꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯋꯥꯔꯦꯡꯁꯤꯗ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯁꯥꯒꯩꯗꯨꯁꯨ ꯌꯨꯝꯅꯥꯛꯇꯨꯁꯨ ꯍꯥꯞꯄꯒꯤ ꯃꯊꯧꯅꯤ ꯑꯁꯤꯁꯨ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯍꯥꯞꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯤ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯅ ꯍꯪꯉꯛꯑꯒ ꯑꯗꯨꯒꯨꯝꯕ ꯁꯥꯒꯩꯒꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝꯅꯥꯛꯀꯤ ꯃꯤꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛ ꯁꯦꯟꯁꯥꯁꯄꯨ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯔꯝꯒ ꯁꯥꯔꯒ ꯇꯧꯔꯕꯅꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯏꯌꯦꯛ ꯁꯂꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯒꯣꯇ꯭ꯔꯁꯨ ꯂꯣꯏꯅ ꯌꯥꯎꯅ ꯑꯗꯨꯁꯨ ꯌꯥꯎꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯑꯁꯤꯁꯨ ꯗꯔꯀꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯒꯪꯒꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯁꯥꯒꯩ ꯏꯌꯦꯛ ꯁꯂꯥꯏ ꯄꯜꯂꯛꯄꯁꯤꯒ ꯂꯣꯏꯅ ꯑꯩ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯈꯔ ꯀꯣꯟꯁꯤꯌꯁ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯁꯨꯝ ꯁꯥꯒꯩ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯏꯌꯦꯛ ꯁꯂꯥꯏꯗꯨꯒꯤ ꯑꯉꯣꯝ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯣꯝ ꯑꯩꯈꯣꯏ ꯁꯨꯝ ꯄꯜꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯁꯥ ꯃꯥꯡꯗꯕ ꯑꯣꯏꯔꯣ ꯇꯨꯡꯗꯕ ꯑꯣꯏꯔꯣ ꯑꯁꯤꯒꯤ ꯀꯩꯅꯣꯝ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒꯩꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯑꯁꯤꯒꯤ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯅꯤ ꯊꯣꯛꯅ ꯎꯏ ꯑꯃꯅ ꯑꯩꯈꯣꯏ ꯆꯥꯛꯃꯥ ꯂꯦꯠꯁꯦ ꯑꯩꯈꯣꯏ ꯑꯗꯨ ꯆꯥꯛꯃꯥ ꯕꯤꯅꯣꯏ ꯆꯥꯛꯃꯥ ꯑꯗꯨꯒꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅ ꯄ꯭ꯔꯣꯁꯥꯟꯇꯣ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯩꯗꯤ ꯕꯤꯅꯤꯇꯥ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯃꯤꯡꯗꯨꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯅꯞꯄ ꯇ꯭ꯔꯤꯄꯨꯔꯥ ꯆꯥꯛꯃꯥ ꯃꯥꯔꯃꯥ ꯇꯣꯟꯆꯣꯡꯒꯥ ꯑꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯥꯒꯩ ꯅꯠꯇ꯭ꯔꯒꯅ ꯒꯨꯇ꯭ꯔꯣ ꯍꯥꯏꯒꯗ꯭ꯔꯥ ꯀ꯭ꯂꯥꯟꯗꯨꯒꯤ ꯃꯃꯤꯡ ꯅꯞꯄꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯒꯩ ꯑꯣꯏꯅ ꯅꯞꯄ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯅ ꯃꯩꯇꯩ ꯍꯥꯏꯕ ꯑꯃꯅꯤꯕꯨꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯏꯌꯦꯛ ꯁꯂꯥꯏ ꯑꯣꯏꯅ ꯅꯞꯄꯒꯤ ꯀꯩꯅꯣꯁꯤꯒꯤ ꯈꯦꯠꯅꯔꯛꯄꯁꯦ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯦꯅ ꯈꯜꯂꯤ ꯃꯤꯡꯒꯤ ꯃꯇꯥꯡ ꯃꯤꯡ ꯏꯁ ꯏꯠꯁꯦꯜꯐ ꯏꯁ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣꯃ ꯑꯣꯏꯅꯅꯤꯀꯣ ꯑꯩꯅ ꯍꯪꯖꯔꯤꯁꯦꯒ ꯀꯩꯅꯣꯗꯒꯤ ꯅꯠꯇꯕ ꯃꯥꯅꯤꯅꯦ ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯍꯥꯏꯗꯤ ꯆꯥꯛꯃꯥꯒꯨꯝꯕ ꯃꯥꯔꯃꯥꯗꯗꯤ ꯃꯣꯏ ꯁꯥꯒꯩꯁꯤ ꯌꯨꯝꯅꯥꯛ ꯃꯃꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯂꯩꯇ ꯃꯥꯅ ꯈꯜꯂꯤ ꯑꯩꯁꯨ ꯐꯖꯅꯕꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯒꯩꯁꯤ 800 ꯁꯝꯊꯤꯡꯅꯤ ꯇꯣꯇꯦꯜ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯑꯇꯩꯁꯨ ꯍꯦꯜꯂꯦ ꯍꯥꯏꯅ ꯃꯁꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯒꯩ ꯈꯥꯏꯗꯣꯛꯄꯒꯤ ꯃꯣꯏ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯇ ꯃꯣꯏ ꯆꯥꯛꯃꯥ ꯍꯥꯏꯔꯒ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯡꯒꯤ ꯃꯇꯨꯡꯗ ꯀꯣꯃꯟ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯅꯅꯕ ꯃꯤꯇꯩ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯍꯥꯞꯁꯦ ꯍꯥꯏꯁꯤꯁꯨ ꯑꯁꯤꯒꯁꯨ ꯌꯦꯠꯅꯕ ꯂꯩꯔꯤ ꯃꯤꯇꯩ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯌꯦꯠꯅꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯤ ꯍꯥꯏꯁꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏꯅꯤ ꯁꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯛ ꯈꯪꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯈ꯭ꯔꯦ ꯃꯇꯝ ꯃꯅꯤꯄꯨꯔꯤꯗꯨ ꯌꯥꯅꯤꯡꯗꯕ ꯌꯥꯏ ꯌꯥꯅꯤꯡꯉꯝꯕ ꯌꯥꯏ ꯌꯥꯅꯤꯡꯗꯕ ꯌꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯃꯅꯤꯄꯨꯔꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯛ ꯈꯪꯅꯈ꯭ꯔꯕꯅꯤ ꯑꯁꯤꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯂꯧꯗꯒꯤ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯇꯛꯁꯜꯂꯤ ꯍꯣꯠꯅꯔꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯤꯇꯩ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯍꯥꯏꯅ ꯑꯗꯣꯝꯗ ꯀꯟꯅ ꯑꯣꯟꯊꯈ꯭ꯔꯒꯗꯤ ꯃꯩꯇꯩꯁꯤ ꯍꯥꯏꯕ ꯑꯩ ꯂꯣꯟꯁꯤꯃ ꯃꯩꯇꯩ ꯂꯣꯟ ꯀꯧꯔꯤ ꯃꯩꯇꯩ ꯂꯣꯟ ꯀꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯪꯒꯣꯝ ꯊꯣꯛꯅꯔꯦ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯁꯦ ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯂꯩꯍꯧꯗꯣꯔꯦ ꯃꯣꯏꯗ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯡꯗ ꯑꯗꯨꯑꯣꯏꯗꯤ ꯃꯅꯤꯄꯨꯔꯤꯗꯨ ꯃꯣꯏꯅ ꯑꯣꯏꯈꯤ ꯇꯥꯔꯦ
aina hai mitai hai sharati si manipur tagi kana koi official decision lauraga mayam sab manaraga official decision lauraga koi manipuri hai si mitai hai na natra mitai hai na koi ming thole na si dagi manipuri hai term je koi lo thok jare hai na adu whole kana da sandok na duma official toropa ngamdri phawbodi koi mitai hai se yaning de koi manipuri hai na saktai je asim tani aduna koi mingi aru akon bada ai mingi manipuri hai na padu pakchadri aduna ko sagai na dari na akon badana pajawri aha badana pajawri sagai nang na pi ado kadim ta kaide an khalli ado common ko ge kana furup ki identity uttra su kaide ai ming do shara mari thokyo mari ado hai sino ho badara kon badara hap sino ai loan du ta jiki ming original ming du gi wahi do adi loan du ta manipuri loan no ocean sin manipuri loan du already something different ya already wakhan mo modala kare ashe egi practical experience ba lay adu ibada budi yaudre aina bank da thabak tawringa da london posting gi lakuma matangda aigi ming se moina akhada propose tawna thagat matamda aibu moi ming je katha tai hona khya bara du moi wakhan da ise hindu ne ai moi khali na bengali hindu ne bengali hindu bu thaning da bugi matam tanja ma chakhra ko matam na sida adu matam du da aibu moi katha tai hona ma aiga khangna ba aibu nungsi bi ba senior mi ma Dhaka da mogi marak tu da yaur madi man ha na te ma karo na te hindu na te an manipuri ne ma something different ma ming je onum to haram ba jai kintu ma se different ne ma advain ta una mana egi lepi buda ge egi karo se london posting de confirm boy ne asi ko thok do kya thoi bangladesh ta ji akoi na mai te lo na thon ma pa ma ise asi maram di sini bengali na thola di bengali hindu ma ga bengali manipuri ga karim ta khena ba leitre adu khena ba lei tabu na khoi problem la kho yauri adu na khoi mai te lo na thonji mai te lo no already tongan ba loan mani ha du mo khangani asi kari hari no karam loan ma shodra ngani adu bani puri ni ha du khangani asi na sida ni khangani je adu go lo na yumna shagai do hapiu kana kana go ni ye ka pu yaure ji angom ha yaure kana kana go na mai ye ki ha pa yaure ha pa yaure ha ka ju kai de yumna ka ju kai de adu ye kha pa du di chung de mo ba yumna kha pa du chung de adu na cha na bi ni na adu am sa mo su loan du di mai te loan ba tai shi da ni hari ming si yamna akoi yamna cham ba keno orga so sigi nungyo ba keno di wahang thokti yamna lei hai tare kana so khajik tang gi panbire tasik na haraga di international gi mapan lam da su hai tare not only bangladesh mapan lam da la ga so ngasai gi ming sina masa ai gi proof amabu natraga masabu su represent taropani na masaktu udringi da ming du hana thengna barina magi keno dabu oiro hojiki kano di thabaki ta hai thabaki ta natabida akoi gi immigration gi natraga na keno gi diplomacy orga de mai diplomacy gi adugumba mai mafam gi keno sing punamak ta suri ming du ne represent taropani na asigi chapchabi keno si nungyo ba keno yam chawi asi artha si yam na lei kana ha da isu yaningi aduga loina na hoji consciously akoi gi manung da asi ahong asi la I hai ba situation khoi jum thengna ba jawre aduga aina ngasagi hai di ba identity politics da ming da manipuri natraga maitai asi akhoi gi manung da khara bhap tana da ba adugi kanu su leiram ba ja mapan gi mina manipuri hai aduga akhoi gi manung da maitai hai asi da thodok ba jit ngai kain ta leite adu khang da ba natraga na khara khang ba wat ba kaung na sum maitai khaktang oiga da bani hai ba gi tongan ba kanu di lei but adu hoji akang ba hi sing hai no there is no conflict manipuri hai sina mapan gi mina वन मपान खंगब अकोई भारत हारगना अकोई मनुंगदा अदगी इंडिया हारगना मपान द अदुमाइना अकोई पंजाबी सिंग दसु लई अदगे जे कोई गी चाकमा सिंग दसु मकोई गी मनुंगी लोन मकोई मसिना खंगनबा मकोई गी सक्ताक प हाइतरे मकोई मनुंग खरा खक्तनी अदु अयाम बना होय आइदर इंडिया कनोगी स्टेट हाइगर इंडिया हाइब कंट्री दुगी मखा नत्र बांग्लादेश कंट्री मकोई अयाम बनदी मेन स्ट्रीम हाइतरे अयाम बनदी Aryan language haigata arjo hoine makoi gi loan gi kha theithab oitare akoi miti loan china ming tholet asigi nungang ban nungai ta kha kang muda phawi haibagi keno ka gai comment sing da sum upangi makoi matang kari haini makoi na dumai complain ba kinatte adu khara nungang ba khara phongdok ko matang si chumi moi hari de chum da ba te akoi gi mai te gi khonthok to khenai ya ba asi aina ai gi chani pai ming da chingkhei ana haire akoi na Bangla na pa ko chingkhoi na pa ya ba asi problem sila kan moi bangla ucharon da de khela ba chingkhoi de na chum me ya
ꯑꯗꯨꯅ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤꯅ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕꯗꯤ ꯋꯥꯈꯜꯗ ꯇꯧꯍꯧꯗꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯕꯦꯡꯒꯣꯂꯤ ꯄꯤꯄꯨꯜꯅ ꯀꯧꯔꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗꯨ ꯊꯝꯃꯒ ꯑꯗꯨꯒꯨꯝꯕ ꯃꯤꯡꯗꯨ ꯊꯣꯟꯕ ꯇꯥꯏ ꯁꯦ ꯄꯥꯃꯦꯜ ꯍꯥꯏꯔꯣ ꯄꯥꯃꯦꯜꯁꯤꯒꯗꯤ ꯕꯪꯒ꯭ꯂꯥꯅ ꯎच्चारण ꯇꯧꯔꯁꯨ ꯄꯥꯃꯦꯜ ꯅꯠꯇ ꯅꯠꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏ ꯃꯇꯝ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯃꯣꯇꯣꯝ ꯍꯥꯏꯈꯤꯅꯤ ꯄꯥꯃꯦꯜ ꯍꯥꯏꯔꯗꯤ ꯄꯥꯃꯦꯜ ꯑꯗꯨꯝ ꯍꯥꯏꯗꯣꯔꯅꯤ ꯑꯗꯨꯒꯨꯝꯕ ꯄꯅꯥꯟꯗ ꯌꯦꯡꯉꯒ ꯋꯥꯔꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗꯁꯨ ꯁꯪꯒꯨꯝꯕ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯗꯁꯤꯡꯗꯨ ꯊꯤꯔ ꯑꯩꯈꯣꯏ ꯊꯣꯟꯅꯔꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥ ꯂꯝꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯦꯡꯒꯣꯂꯤ ꯄꯤꯄꯨꯜꯅ ꯎच्चारण ꯇꯧꯕꯗ ꯑꯃꯠꯇ ꯁꯣꯏꯔꯔꯣꯏ ꯑꯁꯤꯃ ꯀꯩꯅꯣꯅꯤ ꯑꯁꯤ ꯈꯤꯇꯪ ꯋꯥꯈꯜ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨ ꯋꯥꯈꯜ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡꯗꯨ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯃꯤꯡꯗꯨ ꯊꯣꯜꯂꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯔꯣꯏ ꯍꯥꯏ ꯈꯜꯂꯤ ꯊꯦꯡꯀꯤ ꯀꯣꯀꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯩ ꯊꯣꯏꯗꯣꯛꯄꯗꯤ ꯃꯊꯪꯗꯁꯨ ꯁꯨꯝ ꯋꯥꯔꯤꯗꯨ ꯁꯥꯟꯅꯒꯁꯤ ꯑꯃꯅꯤꯇꯪꯒ ꯂꯧꯖꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡ ꯍꯧꯖꯤꯛ ꯐꯣꯡꯈꯤꯗꯧꯔꯤꯕ ꯀꯩꯅꯣꯗ 1993ꯗ ꯐꯣꯡꯈꯤꯕ ꯃꯣꯅꯤꯗꯤꯞꯇꯣ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯁꯦ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯕꯤꯇꯣꯔꯀꯣ ꯃꯇꯥꯡꯁꯦ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯔꯤ ꯑꯅꯧꯕ ꯀꯔꯤ ꯍꯥꯞꯀꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯁꯣꯡꯖꯣꯟ ꯑꯦꯗꯤꯡ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯁꯦꯝꯗꯣꯛꯀꯗꯕ ꯖꯁ ꯑꯗꯨ ꯈꯛꯇꯪ ꯄꯟꯕꯤꯔꯝꯃꯣ ꯌꯥꯝꯅ ꯑꯅꯧꯕꯕꯨꯗꯤ ꯍꯥꯞꯇꯦ ꯑꯩꯗꯨꯒ ꯈꯔ ꯑꯞꯗꯦꯠ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯃꯥꯡ ꯊꯥꯕꯗ 93ꯗ ꯏꯕꯅꯤꯅ ꯂꯣꯟꯗꯒꯤ ꯈꯣꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯐꯣꯔꯃꯦꯁꯟꯗꯁꯨ ꯈꯔ ꯑꯋꯥꯠꯄ ꯁꯣꯔꯇꯦꯖ ꯂꯩꯕ ꯌꯥꯎꯔꯦ ꯑꯗꯨꯒꯨꯝꯕꯗꯨ ꯈꯔ ꯑꯞꯗꯦꯠ ꯇꯧꯔꯤ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯃꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯑꯦꯗꯤꯁꯟ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯁꯦ ꯍꯧꯖꯤꯛ 2011ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯐꯣꯡꯉꯦ ꯏꯟꯗꯤꯌꯥꯒꯤ ꯑꯩꯅ ꯏꯈꯤꯕ ꯃꯇꯝꯗꯨꯒꯗꯤ 2001ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯩꯅꯣꯒꯥꯇꯣ ꯀꯩꯅꯣꯗꯣ ꯔꯦꯐꯔꯦꯟꯁꯇꯨ ꯄꯤꯔ ꯀꯩꯅꯣ ꯇꯧꯕꯒꯥꯇꯣ ꯑꯗꯨ ꯌꯥꯎꯈꯤꯗꯦ ꯍꯧꯖꯤꯛ ꯑꯗꯨꯒꯥꯇꯣ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯑꯦꯗꯤꯁꯟ ꯇꯧꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣꯗ ꯁꯝꯊꯤꯡ ꯅ꯭ꯌꯨꯗꯤ ꯅꯠꯇꯦ ꯌꯥꯕ ꯍꯥꯟꯅꯒꯤꯗꯨꯒ ꯑꯗꯨꯝ ꯃꯄꯥ ꯈꯔ ꯑꯗꯨꯝ ꯑꯦꯗꯤꯁꯟ ꯇꯧꯕ ꯑꯗꯨꯒꯤ ꯈꯔ ꯑꯞꯗꯦꯠ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯞꯄ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯨꯇꯅꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯁ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯑꯞꯗꯦꯠ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯂꯩꯇꯕ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯐꯪꯉꯛꯄ ꯀꯩꯅꯣꯁꯤꯡꯗꯣ ꯏꯟꯐꯣꯔꯃꯦꯁꯟ ꯃꯔꯨꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯛꯇꯅꯦꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯥꯔꯒꯨꯃꯦꯟꯇꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣꯗꯤ ꯂꯩꯇꯦꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯑꯥꯔꯒꯨꯃꯦꯟꯇꯨꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯦꯗꯤꯁꯟ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯇꯧꯋꯦ ꯕꯦꯁꯤꯛ ꯀꯩꯅꯣꯗꯨꯗꯤ ꯑꯃꯠꯇꯅꯦꯕ ꯊꯣꯏꯅ ꯈꯦꯠꯅꯗꯦ Okay. Thank you ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯀꯥꯅ ꯉꯁꯤꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯁꯟꯗꯣꯛꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯄꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯙꯥꯀꯥꯗꯒꯤꯕꯨ ꯑꯣꯏꯔꯁꯨ ꯁꯤꯂꯦꯠꯇꯒꯤꯕꯨ ꯑꯣꯏꯔꯁꯨ ꯕꯪꯒ꯭ꯂꯥ ꯂꯣꯟꯗ ꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯄꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯀꯥꯅ ꯀꯩꯅꯣꯗ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯕꯥꯁꯤꯌꯥ ꯄ꯭ꯔꯀꯥꯁꯣꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯙꯥꯀꯥꯗꯒꯤ ꯐꯣꯡꯕ ꯀꯩꯅꯣꯒꯤ ꯃꯨꯛꯇꯤꯖꯨꯗ ꯀꯩꯅꯣꯒꯤꯁꯤꯅ ꯑꯁꯤꯅ ꯑꯇꯣꯞꯄ ꯙꯥꯀꯥꯗꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯨꯛꯇꯤꯖꯨꯗꯗꯁꯨ ꯅꯠꯇꯦ ꯀꯩꯅꯣꯒꯤꯗꯣ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯕꯪꯒꯕꯟꯙꯨ ꯃꯨꯛꯇꯤꯖꯨꯗꯗꯣ ꯙꯥꯀꯥꯗꯒꯤꯅꯤ ꯕꯤꯁ꯭ꯋ ꯁꯥꯍꯤꯇ꯭य ꯚꯕꯟ ꯕꯤꯁ꯭ꯋ ꯁꯥꯍꯤꯇ꯭य ꯚꯕꯟ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯁꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯑꯁꯥꯝꯗꯁꯨ ꯌꯧꯍꯟꯕꯒꯤ ꯀꯩꯅꯣꯗꯤ ꯁꯨꯝ ꯈꯨꯗꯣꯡꯆꯥꯕꯗꯤ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯡ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯝꯅꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕꯒꯤ ꯀꯩꯅꯣꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ Okay. ꯐꯔꯦ ꯀꯀꯥ ꯑꯗꯨꯗꯤ ꯂꯥꯁ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯒ ꯀꯀꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣꯁꯤ ꯀꯣꯟꯅ ꯌꯦꯡꯒꯗꯕ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯕ ꯂꯩꯅꯤꯡꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯟꯀ꯭ꯂꯨꯁꯟ ꯑꯣꯏꯅ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅꯔꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛ ꯈꯔꯁꯤ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯈꯔ ꯌꯥꯎꯔꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯕꯪꯒꯕꯟꯙꯨꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯕꯪꯒꯕꯟꯙꯨꯒꯤ ꯀꯔꯤ ꯃꯃꯤ ꯇꯥꯕ ꯅꯤꯡꯇꯝ ꯂꯥꯟ ꯀꯔꯤ ꯃꯃꯤ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯅꯤꯡꯇꯝ ꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗꯤꯋꯥꯁꯤ ꯖꯅꯒꯣꯁꯇꯤ ꯍꯥꯏꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯈꯔ ꯁꯟꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨꯈꯔ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯃꯒ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯒ ꯑꯩꯒꯤ ꯋꯥꯍꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ